पाक्सदेमफम उइबा मर उइबा पाउ खरा अपडेट तौजरी मणिपुर अहनब ओइना नुंग हवाईदगी बियार माइ पाकना सुंगले काइथेल द मफम कनबा ngamlabadi नुंग हवाई थाबासिंगी सेंथोक सरुक क्या हेंगलगनी केसोर लमदम असगी मियामना पामना चानब चिंजाग मवरिबा नुंग हवाईदगी सेंबा बियार अहनब ओइना मणिपुर माइ पाकना पुथोकपा ngamle इम्फा वेस्ट के सागोलबन बिजोय गोविंदा द लेबा कोगलाई एन खोंगुल मेलै ऑर्गेस प्राइवेट लिमिटेड ना हान बोइना सांगेंगी दमक नुंग हवाईदगी बियारासी सुंगबा हौगिबने कंपनी असिना नुंग हवाईदगी सेमलिबा हवाईजा पुथोपगी थबक जुजाथै हवाईजा सेमबद लेमौबा नुंग हवाई फुटपगी महीसिंग अदो सिनदुना नुंग हवाईगी बियारासी सुंगबा हौरखिबने हिरम असिगी मतंगदा क्वागलाई एन खोंगुल मेलै ऑर्गेस प्राइवेट लिमिटेड की मैनेजिंग डायरेक्टर अमसोंग चीफ साइंटिस्ट होइना लाइरिबा डॉक्टर राजकुमार किशोर को उनबदा हाई कंपनी असिना लमदम असिदा फंगलिबा अमदी अवांग नोंगपोकी मफमसिंगदा पामना चानारिबा हवाईजार असि बेकुम पेक पैकेट नोंसित चंगहंदना कुइना थंबा यानना तौदुना योनबगी थबक चथबा हौगे मदमदुदा नुंग हवाई फटकिबगी अरेंबा महीसिंग अदु लांगथोकपा नतना उपाय लैखिदे फिबम मसि यंगलबा मतुंग इंडस्ट्री सिंगना हवाईजार चांग यामना पुथोरकपा मतमदा नुंग हवाई महीसिंग अरेंबदा मांगनदनबा वखल खनखे मदमदुदा नुंग हवाई महीसिंग अदु बियार होइना सुंगनबा थबक पाइखलखिबने नुंग हवाई मही असि हौजिकति बियार होइना पुथोकपा यारबनिना मियामना चांग वांगना हवाईजार पुथोकनबसु महीसिंग अदु अरेंबदा मांगनररोय हवाईजार पुथोकलबसु महीसिंग अदु अरेंबदा मांगनररोय हवाईजार असि मिहोबगी हक्सांगदा कानबा क्या पीरिबने लोइना अफुटपा मही असि थकपा मतमदा कानबा क्या फंगली मियामनसु ममांगैदगी हौना नुंग हवाई फुटखिबगी मही असि थंगनदुना लाकपा स्टेट अमने हौजिक कंपनी असिना ट्रायल ओइना पुथोकलिबा नुंग हवाईगी बियर असि हवाईजार सोय बियर हाइना ममिंग थोले बियर असि सुंगबा मतमदा इसिंग नुंग हवाई यीस्ट चिनी होबना चिंगबा पोलम चिंग यावरी नकलमदा मणिपुर इंगतप हंजलनब ताक्सिलिबा असद लेगांगना ताद्रबदी मियामग लोइनना खोंजंग सांसिलगने इरैबाग इफ्रुप थुगाइननब थोलकपा पुंबा यंगनबनी लमदमसदा इंगतप हंजलनब लेगांगता ताक्सिलिबा असद याद्रबदी मियाम हौदुना खोंजंग सांसिनगनी हाइना आरपीआई आदवालेगी नेशनल सेक्रेटरी माइसोर थौलौजमदा फोंदोखरे मे अहुमदगी हौदुना थोलकलिबा इरांग असि ngasi tha taruk mafung pharak laba fawba waroisin ama purakpa ngamdaba asigi matangda Mysore Town na Manipur gi governor Anusuya Uige unarupa matung pamisingda hai Manipur da thokli bairang asda external aggression yaure haivasi maikai kyadagi haikhiba leikre Union Home Minister NIA na singbasing dasu public platform kyada haikhiba leire Masida sunatna mori gi SDBO Singtham Anand hatkhiba asigi matangda Manipur पुलिस ना कॉम्पिंग ऑपरेशन चथबदा चूद लेबा कुकी लालौलुप अदिगी केमदा मियोय मत लेरमदबा खामेलो की थौदोकता सोगी केमदा मिवाना लेरमबा पोंबा असिसु सिक्योरिटी एडवाइजर मसाना हाइखिबा लेख्रे पुनमगसदा सेंट्रल लेगाना आर्टिकल 355 के मखादा एक्सटर्नल एग्रेशन लेरिबासी ngathoknana bahonabagi mami udriba pomba asigi matangda Manipur governor da wakalamle masida governor gi maike dagisu center da daksinba lepdre आईवी की ठाकता मखल क्या की डिस्कशन तौदोना इरांगसी अथुबदा लोइसिनना बखोनारी हाबेगी थाजबा पिरखि हाइरे थोगलिबा इरांगसी अथुबदा लोइसिनदुना महौसागी फिल्मदा अंजिलहलु हाउजिंग रिलीफ कैंप लेरिबा मियामसी मसा मसागी मेमदा अंजिलहलु लेखिद्रबा लेंथोइंगमबा अमदी अमनजिद अमसोंग ngalaiba amadi singkhaiganbagi asiba haksang puthoko haiba awafam singchu thamlamki anamhagna makatana phongdoki Maragasida Mitai Lifungi Tau Vurel Pramoda Longmai Kapsilambagi Tau Yaning the Wafong Doctona Wakanmi from Zatagre Maidai Lifungi Tau Vurel Mayingbam Pramodbo Masakang Dava Myosin and Longmai Kapsinduna Hanaba Honarambagi Tau Yaning the Wafong Doctonangasi Sing Mayrong Bisal among the Wakanmi from Zatagre Wakanmi from Adu the Sarkiakiva upon Batsing Mayrongi Wangangloi Konsam Rajen Hai Mitai Lifungi Tau Vurel Oriba Pramona Mahaki Mayum Singmayrong dagi ngarang langgol da leiba mai telefon gi mayai loisang da chatpagi lambi da sakhang da bamioi kharana nongmai kapsilaktuna hada nam bohod ramba asi akan bamong de yaning de mana kari karamba asoiba aranba tawrubagi asibuk asigumba khongthang asi lawrak libano amadi karamba lop natragana mioi sina chathagi bano haibadu atobu matamda sangdo kadabani
Mahangna makhatana hai lamdam asigi luraba tanpham masida asigumba thoganingdaba thodok thoklibasi laibak thibani aikhoi masel amatu ena nungsinana punsinsi haina mangjin thana thorakliba miyoy amapo hatnaraba honabagi thau matungda aphukana tawdanaba honabiyo karigumba pramot na lalamba yaurabadi madu miyam mamangda photoktuna haibiyo amaramda handak morida SDPO singtham ananbo koki militant singna naronda lumduna sniper rifle na kaptuna hatkibagi thawngado akan mamongda kandem tawki loinana wari badu miyoy aman amagi punsi bo mangananabagi hag kanasu leite hairi atopa editorial gi kalamda lansi pak loigani thajade housing manipur thokliba irang asi pak loigani habasi thajade aduvo india lengan amuktang yeng changbi rabadi atho matamda loigani khalle thokliba irang asi ona tainana lengakda tangada badabi amabu kuki khulai paibasina mitai miyamda onchindona nomai kapsindona landaba amadi Sujanpur amadi moreda midai yum kya mai thaba haibasi tawroidaba thabangni khangawdana hova irang oikhibana midai miyam lanchena vanatana karisu upai lekhide adubo hauside kuki khulai paibasina midai da landarakpa matamda chapchana ngak thopa ngambagi mami tare maruina kuki lalobasing asida Assam Rifles sauna mateng pangbadagini haibasi ngangnariba wafamni masi manipurgi miyam amadi manipur like ana khange adubo khangna karisu tawpa ngamdana leibadawna tawri Haugifu October kuntraga mathoida Moreda Manipur Police ki SDPO su oiva madi More Police ki osi ki sarsu puriba Singtham Anand Kumar kokila lobosina numaina kaptuna hatkraba matungda state lekha ki athuwa Kevin mi fampam tuna Moreda State Force sena thajinduna Conving Operation chathaba horakpada koki MLA tarana sahi tawduna Moreda State Force thajindana amadi koki nufi singda molest tawre haiba wafam yawwa cherol ama thorakpa laibak thibani haina lawe State Force ingi mathakta center lengak na karisu tawvangamde state lengak ki tawfam thokwa thabak tawrakpada lengak asda yarbe kuki minister ani jawna MLA nifana thorakliba serulasi state lengak asi makoina fairabra state cabinet na lawwa waripta kuki minister ani phiba mamade matamgi matungina yawdrabasu cabinet ki warip amabo matugi mayokta leirava kuki minister ani ki mathakta tawfam thokwa kharadi tawgadabane kuki minister ani jawna MLA nifana santi pamde adunadi lansi pak loigani thajade Makatarakwa atopa editorial gi kalam amadaso khonai sa thodiba crime hantan bada nufi singi asoba thaudang lai malemda nupi gi thaudang asi asuki matik jawi nupi makal yami yamlaba nupi makal sing adudagi afaba mama khanbasini Nepolian haramba afaba mama ama piu prithibi joy tauge matamamada nupi singbo imung manung gi thabak inkhang nomlaga sa ising khara thonglaga mapuroiba amadi Masa singi seba tawgadabani haibagi wakallol matamgi matungina honglaktuna ngasidi nufi na lebaki thawdada saruk yaduna nupi singna Prime Minister President Chief Minister amadi dal kyagi President oiduna makoigi thawdang chawna lawrakle Asumna nupi singi hak thawda chawkraba matam masida ngasigi lamdam masidadi nupi oibi kyana khunai asigi mayokta hek lakpagum tawri masina nupi oibi khudingmakpo chen thanna napagi maram amasu oirakle Sufam nompham leijadaba lamdam asida nupi na mapan toktuna sel thanduna madudagi fanglakwa sel khara aduna imung manunggi awatapa menabada natana masa masu semba kya leiri nupi oibi kya na mafan thokna sel tanba satkraga mafuroi amadi masa sina ngausin faijna duna leiba kya amasu leiri nongju nongsagi awaba kya khangduna imung manung punana bamioi kharan honarabasu thabak suningdaba wadana sel tanba kya ngasidi lamdam asida thorakle Mayumdagi bazar salibani haiduna thokraga nupi oibi kya ge jat jon thoktuna sel tanba kya imphal manung de lerakle masina khunai hesida nupi singbo hantana yengna pagi masa ka moirakle amaromdana mayumagi pandriba leisa pakhang kya su nungsinari bani thajanari bani haiduna nungsi changyeng pen pithokna ropa matungda nungsi panthung jawdana kain rapa matamdadi makhoi anigi chena thamjaba auron bathabak adu ika iki wangmallana samas asida phongdorakpa kaya asini Matang aswaida nainaba yaribadi makhoi ki aningba apamba aduna maram oiduna aronba mari dhamgraba matungda yanaragdabadagi miyam mamangda phongdorakwa asidi khara khaktamak oiramgani khangdawudaba kya amasu leiramgani restaurant singda drive jathaba matamda mafi marol mohongta da leiramba kya miyamna khangkrabani asingumba thodok sing asida nuwa khakta maral thangjinba yaroi nufi singisu chawraba maral lei Nufana fana jamna harabasu nupina po yadraba karisu tawbangam loi maramaduna ngasiga khunai asi afaba khunai ama ohensi harabadi haugalaklivan harol sing ahal oibas na gyan tahan batai asing ba lambi da satpa phai lambi es da satpana fate haidun imung manunggi ahal singna masa oibasingbo iga yigi gugi wafam thadok tuna punna wari sanaba phai
Midai haifa jati asi nataba atopa jati kiyagi miyoisingdi ayuki nubidangi chak chaba amadi breakfast tawfa matamda punna phaminabagi chanabi laibagi madakta tribal singna church da muslim singna masjid da miyam punbagi chanabi parampara kaidana chathari aikhoi midai gide kadai amana tawwa amana singthana de mana tawrabadi aisu tawgani haibaromda asaro tanaduna leire maramadan tungi khunai gidamak fataba chanabi lamsa sajat thaduk tuna miyamna yava afawa lambiromda punmana khong thangjinna pahonagabani makatarakwa atopa pauda dalit nupi ama rape tawraga masa matu kaktun hatok lamle chenaba miyoi lodkhre Uttar Pradesh ki banda khungangda sahi nifu surabi dalit nupi ama rape tawduna halaba matuk masa adu matuk kaktaladuna thamlamle hana police na fangdogli victim moiribi nupi asi ahoki balabak punabidda chenaba miyoi Rajkumar Sokla haiva asigi yumda magi floor mill sengba chatkibani mamana thabak surabi mafam aduda magi sahi kun surabi masanofi na chaluba matamda mafanda thonglonba ka amadagi magi mama adu wakhana lawbage makhol amataki aina station house officer Sandip Tiwari na fangdoragle matam khara leiraga mamana lawkiba ka adugi thong hangdoraki maduda magi mama adu masa matup hom thokna leimaida siraga tadun leiba adu masanofi na okay Tauduga siga mari lenana Rajkumar Sokla maki manau nufa Bawa Sokla madi Ram Krishna Sokla ahong ki mathakta police na arrest tawre Maral laire haina singnari bamiyoi ahom ase dalit nufi asi hatoklaba matung mafum khangdana lotuna laikhibadagi police na case asig mari lenana biyoi amada phagat palaitre Maragasida Samajwadi Party ki lusingba Akhilesh Yadav na state sarkar bo thaudok asigi matangda chai thangduna ngangre Akhilesh Yadav na maki social media post ta Dalit nupi amabo rape tawraba matung tamthina hatkiba thaudok asi thamoi kaningai oi banda da thokiba thaudok asina Uttar Pradesh ki nupi sing asuki matik mipaiba phawre hari hanagi UP ki minister asina thaudok asiga loinana Banaras Hindu University da IIT nupi mahiroi ama masada fi thongandana ikai firaba matung maduvo video recording laukiba ki thaudok aduboso yaning da phongre asigumba mahiroi nupi ama mafi thongdana ikai firaga video lokdana miyamda amuk santorak bahai basi Uttar Pradesh ki law and order ngakliba singki maida khufakna tharak baga jamanai masina VGP na zero tolerance haiduna wazau ngangliba du karisuna thi haibadu mayek sengna tagle hain Akhilesh Yadav na fangtorakle nupi constable ama mai thage tawruba JDU ki lusingba police na fagat khre Bihar ki Saharsa da police team amadat attack satharamba JDU ki lusingba ama police na fagat khre Chunna Mokhiya ariba JDU ki lusingba asna police team amada lambi te check tawduna leiringai gari khamlagi haiduna police ki team aduda attack satharamba loina nupi police constable amasu mai thana na thorang tawrangke police ki matungina JDU lusingba do yu ngawraga lakhi mangna mathok pang thokliba nupi constable amada petrol aijilaga mai thana na honarambane report asna makha taraduna police na check dawringai matamda police ki check namkhaiduna sen khiba miyoi khara phagana na patana ki Maduda sen kiba miyo singado maikai kiya da sen kiba dagi phagat pangam khide tungda sen kiba miyo singado Chunna Mokhiya ki jumda lotuna leire habagi paw fangbadagi mafamadu police team sanction khi makoina JDU lusingba asigi yum yawpa matamda Mokhiya amadi mahakpo sagat pasina police kangbu adu tathi da hoina tawba loina attack satharaki tungda Mokhiya na manang nakpada leiriba petrol pump amadagi petrol mayamama bucket da haftuna furaklaga nupi constable amadhai sinki Tungda mahagi nufida market pirakna bahai ke mahna market piu haibadu nupi constable adu mai thana ba thorang tawbagini haike tungda ahenba police sangsilaktuna JDU lusingba asigi makudagi police team adu kanki loinana JDU lusingba si phagat ke Tamil Nadu da luhongba kuidriva ani halamle Imung manunggi aningba apambaki mayukta laiduna luhongba kuidriva matai manau ani Tamil Nadu da halamle police ki matungina kanyagi mapa amadi atopa miyoi manga thangten painuna sanglaglaga Masanofi amadi mamagnufa aniba alam kibani Thaudogasi Tamil Nadu gi Tuticorin district da thokibani laikhidraba miyoi aniasi ahokiba sakol sinumit lohongki longlaba matung namit ahumni subada laikhidabani police ki matungina laikhidraba miyoi ani asi M Karthika sahikun amadi B Morogesan sahikun ga marini haiba masak takre Matai manau ani asi ahokiba sahi ani hianba si nungsi mari lainaduna laki madugi matung ahokiba October 13 da lohongki makhoi ani na lohongba do Kainagi mung madunggi ava lauraga luhong kibanate luhong laba matung nupi asi nupa mayum talairaki Police ki matungin hau kifa November ani ki numidang da kainagi mafana atofa
मियोय मंगागा संगलक मसानुफी अमदी मसानुफा थांग तेन सिनदुना हालमखिबनी थौदोक तौफमदा मियोय अनिमक सिखिबगा लोइनना पुलिस की माइकैदगी आगानब टीम अमा सेमतुना मी हाटपदा चेनारबेसिंग फागननबा थीबा हुंबगी थबक चथबा हौख्रे हौजुक बाबगी वना लाइखिद्रबा कैदागी मफा यावना इमुंग मनुंगी मियोय पुनमक लोटखिबदगी फागतपा ngamdri मखातरक्वा अतोप मणिपुरगी पाउदा कमांडो थेंगनबो छु तौनबदा यावरिबा यूकी एलएफ ना कुकी सिंग लानगी ट्रेनिंग पिरमले मोरेद ऑपरेशन चथबदा म्यांमार मचा अमा यावना यूकी एलएफ की कैडर टारेट फारे आसाम राइफल्स अमसुंग मणिपुर पुलिस की अखनब टीम सिनंगासी अयु अंगनबदा चथगिबा कॉम्बिंग ऑपरेशन दा म्यांमार मचा अमा यावना छु तौनबदा यावरिबा यूकी एलएफ की कैडर टारेट फारे मणिपुर पुलिस कमांडो की पर्सन सिंह थेंगनबा यूके एलएफ ना कुकी मसा सिंह खोमजिलगा मिलिटरी ट्रेनिंग पिरमले आइबा खंगबा ngamle पुलिस दगी फंगबा पाउन हाय सिक्योरिटी फोर्स इन फारबा म्यांमार मसा अदुगी ममिंग नेंगी मौ अपोकपा मांगथंग कवी मक म्यांमार की मणिपुर का ताइना न लेबा नामफालोंग दगिने अतै फारबा सिंह अदुदी मोरे यांगंगपोकपी बलेस दगी नेटिंगम लोफो सही यांखै का मंगा अपोकपा जामखोथांग लोफो बेलेस असिमक्तगी जांखो आउ लोफो सही निफुगा मंगा अपोकपा लोनखोफाउ लोफो जेलदान बेलेस दगी जॉर्ज होलखोसत खोंगसाई सही कुन अपोकपा जैकोब ngamजाथांग खोंगसाई जियोन पैंग दगी लेटगाउलाइन दोंगेल सही कुन का मंगा अपोकपा लेनथांग दोंगेल जियोन बैंक असिमक्तगी जांखो आउकिप सही कुंट्रागा मरी अपोकपा एल जोंखिदांग हाउकिप मोनोम बैंक दगी जांखोमक बाइटे सही कुनगा मथोय अपोकपा होल खोजम बाइटे ने फारबा केडर सिंह असिदगी कंट्रुक ग्राम दरा चाइनीज हैंड ग्रेनेड अमा सल्फर पाउडर ग्राम होमफो मोबाइल फोन मरी कैमोफ्लेग जैकेट अमा कैमोफ्लेग टोफी अमा पर्स अमा आइडेंटिटी कार्ड अमदी आधार कार्ड मरी केड्रिस मरु सामग सुपना अनि एनमोनियम नाइट्रेट ग्राम लिसिंग अरी sama kunga manga nongmai maru hapnaba bel amamadi registration number yaudaba kempo vai ka masu phaki faraba केडर सिंह अदु मखोइदगी फंगलबा खोजो खुलाई सिंह अदुग कोनना मोरे पुलिस स्टेशन दा सिनगरे हाइरे यूके एलएफ की केडर्स ना मणिपुर पुलिस कमांडो की पर्सन सिंह मोरे दगी तांथोकना मिलिटरी कैंपेन चथनब की दमक कुकी ना कैमरम फाजिलक मिलिटरी ट्रेनिंग तौरमले हाइवा फारबा सिंह अदुना फोंगतोरकपदगी खंगबा ngamkhre ऑपरेशन द फरकलब यूके एलएफ की केडर सिंह अदुगी मनुंगदा अहोमदी अफब मखल की नोंगमई पाइबदन नतना लानमी की फिजोल सेटपगी फोटो सिंगसु फंगबा ngamkhre मखोयों की मनुंगदा अमदी पिगलिबा अंगांग अमा पमलगा खुवी थांगतुना लेपगी सकतम यावे अदुगा तोपा अमदी एके राइफल्स पायरगा नोंगमई कापनरबा थारवांग तौबगी सकतम अमसु यावरे पावसन मखतन हाई यूके एलएफ की केडर सिंह अदु यामना नौना मोरेदा सम राइफल्स की कमुना पुसिलकीबनी मखोइना नहा ओरिबा कुकी मचा क्या मरोम म्यांमार का लोन मफम सिंगदा होंग होंग दुना मिलिटरी ट्रेनिंग तवी ट्रेनिंग अदु मिलिटेंट ट्रेनिंग अदु लालेट कौवा कुकी कौवा अमगा हाउकिप कौवा अमगा नपीबने सस्पेंशन ऑफ ऑपरेशन सु तौनबद यावरिबा कुकी यूजी ग्रुप असिना तौरिबा थबक थौरम सिंगसी ग्राउंड रूल थुगाइबने मखोइगी डेसिग्नेटेड कैबिनेटसु पर्सन अमा फावबा अलाइरमदबगी वाथोक ओइदुना लेरिबने मखोइना डेसिग्नेटेड कैम्प लेबगी महूता नोंगमई वारक मफम अमदगी अमद कोइच चल्ली अमसोंग मणिपुर कंगलुप मसेन नुंगसिना हंदनबा कोगी मिसम बियामदा इंचिल्ली हनसु मराल सिरी फारबा केडर सिंह अदु ngasi नोंगमनिनी एसिगी मनोंगदा इम्फाल द पुरकनबा थौरांग तौरी हौजिकी वनदि मखोइ तरेनमक आसाम राइफल्स की कैम्प लेरी हाइन पावसना मगातारी मणिपुर की नुपीसिना साबा सारी फुल बेंगोल द डिमांड हेंगलगले रावी मणिपुर की फिसाबिसिंग साबा कातन की सारी फुल याउन तोंगान तोंगान बा फी मगल सिंह नोंगचुप बेंगाल द लेरिबा मियामना पामनाबा हेंगलगबा लोइनना मसिंग जामना पिपिनना डिमांड तौरकले आइन पांथोइबी मणिपुर एम्पोरियम इम्फाल के मैनेजर टी एस रावीना फोंदोरकले पाउसे असिगा अखनना वरी सानाबदा रावीना हाय मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन सिंदुना माय हैंडलूम माय प्राइड खड़ी फॉर नेशन खड़ी फॉर फैशन आइबा थीम द ऑफिस ऑफ दी डीस हैंडलूम एंड हैंडीक्राफ्ट मिनिस्ट्री ऑफ टेक्सटाइल्स ना सिंदुना वेस्ट बंगाल की थाकोरिया द अक्टोबर तरागनी फंदगी कुंथ्रागा मथोई फावब चथगिबा नेशनल हैंडलूम एक्सपो गांधी वांकर मेलादा लमदम असिगी फिसा बिसिंग लमदम असिगी योंग फिसिंग डिमांड तौरकबनी मांगनाई मणिपुर की फिजा बिसिंग सावा कातन चारी फुल असि बेंगोल द जमना पामना लेनब फोथोक मोइरे कातन चारी फुल की मथंग द लमदम असिगी योंग द सावा मीटर अमा पाकबा मोइरांग फी चनबा
acrylic one fly gi fi asi running meter da pinana ba demand tawraki hariba fi makal asi makoina salwa kamis tu bada sinaga dawri bane masida natana manipur gi iyong da saba salwa tunana ba fi asi de bengal da natana delhi da gi su demand jamna leire masiga loina na moirang fi sanba katana masong acrylic one fly gi fi matek chuni asi su demand jamna lei namit taraga tari ni chukna chathagiba national heirloom expo aduda Manipur ki fisabi taraga darit rom amasong Bihar, Jharkhand, Kashmir na singba mafam singtagi lakpa fisabi singna sarug yaduna puna stall marfurum hangdokiba expo adu yengba lakiba mayapna Manipur gi heirloom gi firon sing asida miyang thamduna yengnaki Mela asida Manipur gi fisabi amamna lufa lak amaga makhairong gi potlam sing changchata yon bangam ki expo sida sarug yariba sing manungda makoina purakpa posing jonba konata bagi awaba mayokna ba yawki Karigamba potlam sing adu marangkai na puraklam labadi ahen ba senpham kaya tan bangamlam gani Sanabagi pauda Goa National Games 2023 gi tarani senpham numita Manipur gold mapal lauduna sanagi nubit oikre mamangi National Games ki medal masing dagi handak na handokre Manipur na kunraga dare suba Goa National Games 2023 asida haugiva Gujarat edition gi apunba medal masing dagi handokpa ngamgibaga loina na ngasi tara ni chanba numita gold mapan silver daruga masung bronze daruk hapsin bangamkre ngasi gi apunba medal sing adu masana daruk ta phangkibani wusu da gold daruk silver mari amasung bronze ani archery da gold ani silver amasung bronze amamam cycling da gold ama silver ama aduga lone ball triathlon amasung kinetic and kayaking da bronze medal amamam ne Manipur na hausik pawda gold kunga manga silver taraga taret bronze kunga nithoi puna medal humfuga marida manga suba position da laikre haukiba kunraga daruk suba Gujarat National Games da gold kul silver dara amasung bronze kun phangkibani aroibeda content sing asiki markuiba paw khara asiba pawdam jariba Manipur local news YouTube channel asidagi yangberiba puna mapadaga jari channel asina tomda kana rabadi subscribe tobi business subscribe tobi ramaloina like and share to busu kawi kanuk namak po amagana thagajari